anti social element ki wafam da miyam na pakhat pi ganu ukul satnaba security ki section thorong na khol lehan nei khogi tourism department ki director na pujai langbo na phongdo ki wafam aduga khogi nimit mangani shu na pangthok ka doriba ukul gi mafam mari da pangthok ka doriba mi khogi chaliba tha si ki tang kun da ki tang kun mari fo pa pangthok ka doriba seri festival ga mari lena khogi tongan tongan ba khogi bus service tanatana khogi helicopter service pa pi na bi dong chabal leire haiba wafam aduga khogi matik sab security marang kaina ngak tuna ngak sian bagi thabuk chathari maram aduna miyam mi paiba tawduna sigumbai khogi siroi festival asi saruk yabal chapiu haiba wafam khogi tourism department gi director na phongdo wafam sidadi kamani yebe tasena yamna phajaba message ni aduga message ma masamak nan message pibuga tantana ma keno da by road ta ukhul da chatle na khoi ulakpa video singman thagalakpa magi keno sing khoi uzai yam nuai thongna phaba khoi gi keno na khoi director tourism na ko ma masamak na magi responsibility chap chana magi laurakanda exemplary ona keno amakha khoi sumai lambi chapel ko su kiningai leti ha bodo masana chatana khoi na helicopter chakrakanda mayam da pirakpa pawda moraga di madu yamna arana pawda mamana mayam da magi keno tawraga pirakpani kamung de pirakpani haibe ado field chalaga sumai pirakhiba ukhul thungi be yam nuai vawi aduna sigi pot mayam sing se aikona ta sengna haraga di aikoi praja singna su madugi potu da thajaba thamakana hoji chatpada thoina kiningai mi paningai leiten khali ngarang mokta su khoi mayam ama ngasi siroi festival gi damakta khongchan gi ba chana gi ba mayam ama marumpang mayam ama khoi bakoin thagalakpa live keno singda koina Facebook singda thengna basu mayam yaure yam nuai ba phawi aduna mayam na masi chingna dana koi punna masi festival sing se ekoi isilinaw oibagi singtam gi mari kaidana ba aduga ekoi amato oibagi apun bagi saktam sagan na hona bada masi participate to basu mena tentak na sumaina on thamjaki